ngasi thokiba thawdo wathok amasum phongkiba sifong singdigi maru oibe I pausing khongocharaga Manipur top channel gi meke digi myamna thamjigi ahanbada leibak si goiba ngasi gi COVID-19 update myamna thamjaramge hawkiba pung kun ga mari asida leiba asida miyoi supnatagi lising nifuga taruka samaga nifuga nipan COVID-19 na positive oikre adugo hairiba pungpham haibi hawkiba pung kun gi mari asida supnatagi miyoi samapan ga humdraga mapan nauna COVID-19 na positive oiduna laikidre Haina Union Health and Family Welfare Ministry na thadorokpa warul amana makhatana pali Manipur gi paukhara Imphal Tamenglong lambi gi mafam kya da landslide thokre Kangpokpi Tamenglong district yauna satlibi Imphal Tamenglong lambi gi mafam kya da landslide thoktuna lambi phauna khidaba matung tamaida leiba Indian Army gi unit na akan mathabak paikhattuna sengdokpa gi thabak sadakre tamai tama amasum Liangmai village ki awaba nanglaba khunja singda lanmina mateng pibigi thabak sa thakre saliba thas gi kungo humdagi Indian Army gi team amana lambi aduda paisinduna lairiba nung amadi laikhom sing sengdokpagi thabak chathaduna lakpaga loinana lambi adu phaunaba yabagi thakta thamba ngamkhre sai khudingi nongju thana lakpada Imphal Tamenglong lambi da landslide kya thoktuna lakli Indian Army gi mating loinana numit mari ni supna lambi sengdokna ba honor khiba adubu lamdam adugi miyamna thakatpa phongtokna khre landslide thoklaba mafam sing adu tamai battalion gi personnel singna miyam gi mating loinana sengdokpa ngamkhre haina sufungdorakhi Zaidas Kadila na saba angang singi vaccine August thadagi phanglagani Aurora National Technical Advisory Group on Immunization gi Chairman Dr. N.K. Aurora ngasi phungdokhibada sei taragani thogi mathakta leiba angang singda kapkadaba COVID-19 vaccine Zedas Kedilana develop tawre vaccine makhala se August thadagi di miyamda phangalagani haidi Dr. Aurora na makhatana phungdokhibada vaccine makhala sigi trial July thagi aroiba saruktadi mapung phan losinma ngamlagani Madugi matung August thadadi sei taragani thoidagi taragani pan phawgi manungda leiba angang singda vaccine kapa yaragani Zedas Kedali gi JY Cough the vaccine asi malem gi oina ahanba DNA vaccine oiragani masigi mathakta India na atopa mari suba vaccine DNA Prazamita based taba vaccine su puthokna ba pannam thamli hairiba vaccine asigi oina dose ahum laigani haina phungdorakhi Mapana thokpa paukhra myamda pizagi seliba plane dagi songtharuba nupa ama phajinkhre hospital laikanari Los Angeles International Airport ta yang seliba passenger flight amagi thong hangdoktuna songtakhiba miyo ama airport authority na faraga police ta sinakhre thaudo odu da sokpadagi ma hospital pukhatuna laikanari hari Skyways na salaiba United Express flight 5365 adu Short Lake City da paina ba khona khibani hawkiba irai numiki numidang pung tare tarakpada passenger plane adu airport tagi paikhatna ba sen ba horakpada miyo adu song thakibani hari mangna plane adu dagi song thatringai mamangna su fly adugi cockpit thugaina ba honaramki madugi matungda flight adugi service door adu hangdokna ba matungda laimaida song thakibani haina agency na phongdorakhi Taxiway da laiba airport authority singna mak pukudakta fajinki madugi tungda hospital puduna laikana khibani hainasu pawsin makhatana phungdorakli atopa pawamana angang singi covid vaccine phangan bana school sing mahoksa gum hangba yahangani angang singi covid vaccine puthokpa madi phangan bana asoba khongthang ama oiduna school sing mahoksa gum hangba ngamhangani haina M Chief Dr. Randip Guleria na haidi Dr. Asina phongdokpagi matungina nipan phawgi manungda Lairibasingi oina Bharat Biotech na puthokpa Covaxin gi phase 2 amadi 3 gi trial lay drug regulator digi sizinanaba yabagi ayabi hek phangbaga laiba asigi sahi ani dagi taraga nipan phawbigi kanglupsu covid vaccine kapthokpagi khudong chaba phangani India gi vaccine asi nataba Pfizer gi vaccine na han approve phangduna kaithelda thoraklagasu madu India da sizinaba yai haidi atopa paw amana COVID rule thugaiduna kis tawrubagi UK gi health minister pham thadokre Britain gi health minister Matt Hancock COVID ki satna kanglon thugaiduna masagi office ta staff nupi amada kis tawrubadagi wathok oirakpadagi masana daita lawjuduna pham thadokre minister asina COVID-19 gi rule
khut soknaba phawba yadi haiduna leidingai amadi lebak miyam lockdown sathaduna yumdagi mapan thogandana thamba marakta staff nupi amada kis satharubadagi asoba wathok oirakibani masagi sai nifugani thoi surba minister asina health ministry gi thabak thoram singi performance yengsinana leiriba staff amabo konsilaga subkhaibigi photo London da phongba Sun newspaper da photo ga konana phonglakpadagi asoba wathok oirakibani mayamgi wathok oirakpadagi health minister masana prime minister Boris Johnson minister pham thadok saragi haibigi serol thangsan mitta numidangna pishinkibani Matt Hancock asi Britain gi COVID-19 gi lantheng da government gi maru oiba thodang loduna sang naina television amasum radio da wangang duna miyambo covid laisit sandorakpa thingnaba lengakna piba covid ki satna kanglon sing ngakpinaba lauduna lakibani adubo minister masana satna kanglon thugai rubani amas Matt Hancock na maki pham thadokpagi sirol aduda miyamna kathokpa loinena awaba kya khangduna pandemic asibu laksinba ngamnaba puksiel singna khonaduna leiba marakta mahana covid rule thugaiduna miyambu ningba kaheli haikenasu pawsna phungdorakli amasum haujikta phangwa manipur gi oba yamna nungaitaba paw ma hairagadi Thawal district ki manungsanba wangbal canal da leiba wangbal lakhol da lau khoiduna leiba tractor ama khanghaudana longbadagi tractor aduna nanbada driver adu laikhidre amasum laikhidraba driver adugi maming ningthausam bizen chaini phugamanga apokpa laikhidraba enjoy Khangnabok maisnam laikhaidagini so haidi amasum ngasi ayuk pung 10 tarakpada lau khoiriba tractor asina Lairai mapanakna khoirubadagi khanghaudana longkhibadagi labu aduda driver adu nansinkhibani haidenasu yamna thajaningai oiba phangba maphamdagi pawmanasu makhatana phungdorakli loshilakpoina topa tentak topa pawmana ngamkhai paringda drug pusinana bu hotnaramba aremba tahankhre ngasi moreda ngamkhai paringda aini yadaba mongda drug ki potlamsing pusinana bu hotnaramba thaurang ama Assam Rifles amadi Narcotic Control Bureau gi kangbu amana aremba tahankhre AR gi pawmana hairibadi intelligence ki akangnaba pawma phangmadagi Assam Rifles amadi Narcotic Control Bureau na mission bank da laiba check post da motorcycle tongduna lakpa miyoi ani khamduna check tawki maduda motorcycle adubu kupna check tawbada lupa lakh 53 lomgi mamal oigadaba heroin gram saniga humpugani toy fanghibani drug ka konana farba miyoi ani adugi mathakta makhataba ain goiba thabak sing lokhanaba Narcotic Control Bureau gi custody da laikhre hain spouse makhatana phungdorakli adu me hujiko nadi matang sa lusin jarage duga maru atop I paulera gadi sunsoi shoidana mamda update picture ki hain thamjari duga pathok sa ki brisoi ki plan ki biars mamna pigani and thank you